border area da leiba mafam singda police station sing masing suna thamna ba hotnari haina chief minister N Birena phongdokre wafam masing asi ahan Manipur rifle gi complex manungda kariguma thodok ama thokpada mafam aduda khudakta changshin ngamna ba ngasidagi Manipur police ki emergency response support system ERSS ma hangdokpaga mari leina phongdokhibani Laipagasi ki nupi singilak ahan bo oina jina posang bambu NCUI New Delhi gi Governing Council member oina khalakpada National Cooperative Union of India Cooperative Education Field Project NCUI CEFP thowalangasi harau taramna okpaga loinana ikai khumna utkre Kakching Assembly Constituency ki manungda nauna semgat sagaliba amasung semgat sagat kadaba water supply scheme sing ngasi Kakching Assembly Constituency ki MLA Mayang Lambam Rameshwar na koina chatuna yengshinkre India da COVID-19 positive oikiba masing crore ama henkre haukiba pung kunmari ki manungda COVID-19 positive oiba noba case lising kunmanga ka chamayang kai hundoi thingna khibaga loinana leipaga sida positive oikiba punba masing crore ama lising mari ga chawnga mari futara mapan yaukre Nakalamaromda da COVID-19 laijana malem gi leipak singda shihan khiba punba masing lakh tara taruk lising humudra manga ga chani mari futara ni thoi yaukre Hauzik faubada laichet asina sokhan khiba masing crore taret lakh yangkai taret ka chanipa nifu mari henkre masigi manungda punba miyoi crore mari lakh kun taruk lising mari futara chatret chupna taruk na laichet asidagi fagalakpadagi discharge tawkre Chandel district ki mafam singda aine yadaba lup kara semgatle haibagi akaknaba pau fangbadagi Chandel district police na thijin humjin bada tha asigi tarani thoi amasung tara mangada kanku petha volunteers KPU lup asibu semgatpada achoba thodang loba amasung thabak thoram sing pangthoknaba thorang lamba miyoi mari fakat pangamkhre Lenga ki war on drugs ta miyamna saugatfam thoi haiduna hanagi Chandel ADC ki member oiramba Lamboy atopaming Gotilam Gangti na phongdokre Wafam asi Moregi je Bazang khulda nauna hangdokhiba Hygiene Cafe Kobak restaurant ama sangabagi thoramda saruk yaraduna phongdokhibani RIMS ki pathology department na thabak tawba basikong Loman B local da asiba hakchang oina phangkhiba saitabama mihata chenaba Irilbung thongkhongdagi Khetri mayum bizu atopaming Hollandro apokpai bungo amadi Thambalkhong Saval Laikai dagi Thoijam Thesis atopaming Aboy atopaming James apokpati Jugindro na ngasi Sentence hearing lauthokani haina toramba adu copy of judgment order piramdabana mathang thagi tara mari do oina lakthokagani hairi COVID-19 laichat ki matangda Manipur police ki personnel sing ningthi na khanganaba nongmagi oiba wakhal taminana ba amadi mega blood donation ki ema mangasi ahan Manipur rifles ki banquet hall da pangthokre Mayai kaba nisagi polam sing la lonba sianaba amadi masigi karbada sel thadariba sing asina Kunai da piriba amang basingi matangda ngasi Khongjom police ki OC ki inspector K Santos ki miding makada police station asigi personnel singna Khongjom kaithel gi akoiba mafam singda miyambu wakal tahanna ba khongchet ama chatkre India lenga ki e-governance initiative ki manung chana Manipur e-transport mission mod project ki makada lamdam asigi transport department amadi traffic authority da point of sale machine sing asi transport minister Bungjagin Baltina yenthokre Panthoibi Housing Finance Company Limited na chahi tarabanga mapum farak pagaloina na company asigi sel thungi khongchet asi stakeholders singi awareness program ama ngasi major khulda leiba Manipur Press Club ta pangthokre Lakadauriba English singani kungani thoi ki Manipur Legislative Assembly election na mirep oina ba sem sariba Konthozam AC ki social worker Laisham Nandona Haikruzam Mamang Makhalai Kaida Morning Star Club ta mic loudspeaker set ama mateng panglakpagi damak mahaki Laikai gi miyoi singa sakhang naba amadi El Nandobu okpagi thoram ama Haikruzam Mamang Makhalai Kai Community Hall da club asina sinduranga si pangthokre Ngasi dagi hauduna numit taruk ni chupna chathagadaba Festival of Narrative Art Manipur State Sumang Lila Council gi meeting makhada Academy of Moirang Parvana sinduna Palace Compound da leiba Iboyaima Sumang Lila sangle na hudokre Manipur State Film Development Society MSF DS na India lenga ki Ministry of Information and Broadcasting amasung Department of Culture ga khusham naduna Manipuri Sidma gi Golden Jubilee gi thoram pangthok lagani hairi
मालेमदा ख्वाइदगी मपांगल कन्ना ख्वाइदगी हेना मियामगी याइफनबा थबक तौबा पार्टी असी बीजेपी नि हाइना बीजेपी मणिपुर स्टेट काउंसिल के एग्जीक्यूटिव मेंबर्स ओइरिबा लाकदोरिबा इंग्लिसिंगनी कुनगनी थोइगी मणिपुर लेजिस्लेटिव असेंबली इलेक्शन मिरेप ओइनबा सेम सारिबा रिटायर आईपीएस थौनाउजम बसंतना नंबोल एसीगी मनुंग चनबा कबो वाकचिंगदा बीजेपी नंबोल सिंदुना मंडल की थाकता पांगथोकपा नोंमगी ओइबा पॉलिटिकल कॉन्फ्रेंस अमदा फोंदोखरे स्पिरिचुअल लाइफ याउद्रबदी मियोइबा अमा ओइना हिंगनुबगी वहानथोक लेट्रबनी ईश्वरबु निंगजब अमदी मिगी फत्तबा खंदबा फत्तबा तौद्रबता मालेमदा थेंगनरिबा वाथोकसिन असी थोखंदबा ngamgani Assamda micro small and medium enterprises sing chaukhadhanaba small industries development bank of India na Assam lenga ka memorandum of understanding MOU ma sahi tawna khrei